November ki tang kun mathoi asi akoi miyam khudimangna isa isagi adugi sintha sing laptop piduna yum da endongna dana leinara kanda isa isagi leikai gi thonganda maina paibi club tongan ba local body sing punjin biraga handak chahi gi Sangai Festival akoi saruk yaroi haiba pauje lase banner oina thetpira kanda play card oina ibira kanda haiba wahi si khatang nambira kanda handak chahi gi Sangai Festival akoi yauroi masi akoi gi saruk yaude akoi gi hingbagi hak phangdringai da Sangai Festival to unana maram leite haiba masigi wakalonda musigi oina Sangai Festival saruk yaroi haiba wahi ase thabira kanda lerak kuding lekai kudingi akoi mass sit-in protest amasu tawyu haiduna COCOMI ki maike degi appeal tawjari koi sai sagi lejari ba organization sing loop sing component body sing lekai gi club sing maina paibi sing humna saruk yaminara kanda chathari ba thawong ase miyam asigi interest ki mayoktani miyam asigi fundamental rights guarantee tawgada ba makoi da government asigi priority constitutional obligation loina leiriba paidagi maru oiba board aduda priority thamdadana ahen ba tourism festival lomda oina attention pisilakpa asugumba thawong asi yamna maram chadaba amadi yamna mathong huktaba lamdam asigi miyam asigi awana amadi thengnariba crisis amadi human rights violate tawbagi crisis ase masibu namjillaga thamnanaba chatharakpa thawong ne habasi akoi khudimangna moral responsibility longminara kanda masi yade haibama khangnandaba yadabagi tangai phadabadu lakpadagi COCOMI na boycott asigi manung channa akoi khudimak yumdagi thonadana sintha lepaga tang kunmathoi Sangai Festival hodokun numinasi su akoi punna protest tominasi yaningdabadu uminasi mokoina singadori porase miyam yaudana sinba thorumni habado madu akoi malengi miyamda masigi paujilasi yohondabe ade masi yohol hodaba thokpa taragadi akoi si maithakta ngoraba yum kaidana talaba refugee oina leira phawada akoida harau commission meda akoi madura chungjillaga yawbu kanglobri haidana Malayam dale riba miyoi kanu amatana ushiloi daba adumba pibam amada takigadra haibagi yamna nungnangba haujabaduna maram oirakanda haiba khongjang asi lokhacharakpani aduna tangai phadana masi COCOMI khaktagi civil society khaktagi look khara khaktagi IDP khaktagi atatai nate masi akoi miyam every individual nanai look nanai miyoi amamamgi isa isana lobam thokpa Manipuri nationhood amagi akoida lejaba adugi Manipuri macha amoina akoina lobom thokpa leba asigi damuta akoina leba khunai asigi magi kai khundaba ngangnaba akoigi mangriba kai khundaba hanjinnaba akoigi fundamental rights restore tongnaba guarantee tongnaba akoigi right to akoigi free movement constitution da piriba akoigi right sing ado madu ensure tongnaba koi amatta ngairaba khongjang amani ne koina lojara kanda sabugse koi khongjang asi lokhacharakpani